ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯊꯥꯗꯧ ꯐꯨꯔꯨꯞꯅ ꯃꯈꯣꯏ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯟꯗꯦ ꯍꯥꯏꯔꯨꯕꯒꯤ KLFꯅ ꯊꯥꯗꯧ ꯐꯨꯔꯨꯞꯇ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯨꯖꯔꯥꯠꯇ ꯂꯩꯕ ꯗꯥꯏꯃꯟ ꯐꯦꯛꯇꯔꯤ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯒꯨꯝꯂꯕꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯗꯥꯏꯃꯟ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯔꯦꯞ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯔꯀꯥꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀ꯭ꯂꯤꯅꯤꯛꯇ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯐꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯊꯝꯕꯥꯜ ꯃꯨꯟꯗꯥ ꯀ꯭ꯋꯥꯛꯇ ꯉꯥꯎꯖꯕ ꯀꯥꯡꯕꯨꯅ ꯊꯥꯕꯤꯌꯨ ꯊꯥꯕꯤꯌꯨ ꯇꯧꯔꯤꯉꯩꯗ ꯆꯦꯟꯕ ꯅꯪꯍꯧꯗꯕꯗꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯅꯨꯄꯥ ꯈꯔ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯝꯌꯥꯡꯗ ꯂꯤꯆꯩꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯊꯝ ꯂꯥꯏꯈꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟꯅꯁꯨ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯛꯂꯤ ꯃꯗꯨꯗꯤ ꯏꯊꯝ ꯂꯥꯏꯈꯣꯡꯗ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯣꯕ ꯀꯥꯔꯗ ꯊꯕꯛ ꯁꯨꯕꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯉꯥꯡꯈ ꯂꯋꯥꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄꯔꯤꯡꯗ MG ꯅꯔꯦꯒꯥꯒꯤ ꯃꯈꯥꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:40 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ